Đấy băng này. Lão hei. Phục gai rồi nè. Ai yong yong nó pi cầu cái gì nữa. Online Manipur YouTube channel swing birba mayam pum no pu amukan taram nok sari ngarang pung mapan makhai rom taba dwaida North AOC gi jomi bila near commando complex kanan wengda yum taruk maina chakhre fire brigade ki myo sing lakna ba thodok atu control tawna ba kan na hotna khi haina phungdok piri video yang minase aduga mathang update asana Manipur thugaina ba lan tawrak pada sikraba KUKI zo militant kuntraga mangabu tribal martyrs mingtholduna August ahumda haulai copy khulda leirol challagani leikidraba KUKI zo militant singi haksang Churachandpur gi S Torbung Banglagi Sericulture Technique and Service Center amasung Mulberry Farm da leiron chanbagi thaurang tawhandana ba khanghan khrabasu KUKI zo nupi chatret lomna amuk hanna sengdokhre Churachandpur P S ki osini yengduna leibadagi mating pangada BSF amasung CRPF forcemen singsu karimata tawkhidre Mausa dagi hauna Manipur gi apunba ngamkhai gi saktam kaibe yaroi haiduna khongthang kharada thawai phawba thadoktu mapung oina mitaina faigak phaina leblagli khangla phawda KUKI zo furup ki kanglup macha masu singna kulai paiba militant khujok amana separate administration pi kedamni haiduna me hungi nungthin dagi mitai da onsin duna saptharakli ba kanba landa da mitaina ngamkhai kaibe yaroi haiduna masanga thokcharaga khut halakpada laikhidraba KUKI zo militant chama henbagi manungda kunthra mabu tribal martyrs singni haiduna mingthon piraga Churachandpur amasung Bisnupur gi taina phamda leiriba Torbung Banglagi haulai khopi khulda mathang thagi ahumda leiron channa bu warep lokre thaurang asigi matangda ngasi pause asina Churachandpur da best of paumi amagi khuthangdagi phangba pauna haibada KUKI zo khulai paiba militant singbu mathau sanglakliba Churachandpur gi indigenous tribal leaders forum ITLF ki lusingba sing namitai da sathaba tamthiraba lan asida mitai sing state amadi central force na khut halakpadagi laikhidraba KUKI zo militant singi imungi miyo singi marakta akhanaba mifam ama pangthokre hairi mifam asi Churachandpur gi hiangtam lamkada leiba yang paite association gi general headquarter gi hold pangthokibani hairi mifam asina saruk yakiba sing Manipur gi territorial integrity ngaklak liba mitai singda onsin duna mi hungi nungthindagi akanba landa sathaba laikhidraba makhoi masana tribal martyrs singni haiduna mingthon pijaraba militant kunthram ngagi haksang haulai copy KUKI khulda leiron channa banakal ani makna yana duna warep laukhibani hairi matang sida panba yabadi Churachandpur da leiba joint philanthropic organization JPO gi maikai dagi su laikhidraba KUKI zo militant sing haksang sing pulap leiron channa bagi mafam asi tongan ba Churachandpur gi mafam ani yauna Torbung Banglagi mafam sing dengchin ki hairi Churachandpur gi hyangtam lamkada leiba YPA gi general headquarter gi holda ITLF ki lusing basing laikhidraba makhoi gi militant sing gi manungi mifam pangtoktuna militant kuntrang gi haksang August ahumda Torbung Banglagi haulai copy KUKI khulda leiron channa bagi warep laukhibagi mami amani ina hoji uchari base aduga mathangi update asna pikliba isa singna aikhoi gi yum KUKI singna mai thadokre khangdabana yumda satlasi hairakpada thamoi kaire haktengnaba paudam gwala tabidagi anthem deban mari matagi yumda amuk lai ngasina relief camp da amuk lai asumna hokhiba tha ahumlong phajiglaraba asi phawbada isagi khulda chattuna isagi yum phawba matau karamna leiri yengba phangdaba asina maram oiraga haifam khangdaba thamoida pendaba amadi yamna pukning nungsiba phawrakpana yumda athubada haningbana langtaknare loina pikliba angangsing asina yumsu KUKI singna mai thadok pukhre khangdabana yumda chatlasi toina haibana amukta hena thamoida puba ngamdaba awaba mayukna duna relief camp da tawfam khangdana hingli haina gwala tabidagi lanjilaktuna relief camp da leiriba anthem debanna phungdorakli haukiba me ahumda irang thokraba matung numit ikan kanadana gwala tabi khulganaknaba leiriba KUKI sing maitai khulsingda mathang landarakpadagi thawai hingnaba ni haiduna gwala tabi khulgi yum humphu mukta leiriba miyoi singga loinana chenar tum tongan relief camp singda amadi mari matagi yum singda leinari gwala tabi gi maitai gi yum ayamba KUKI singna loina mai thadok pikre haina paudi phangki adubo ngasi phawa sangtuni yengba ngamdre gwala tabi ga naknaba khundaminaba KUKI khulsing adugi nupi angang sing su loina chenna kre haina tai aduga nupa sing amade KUKI khulai paiba miyoi singna maitai khulsing adu da laisenduna maitai gi khulsing adu makhoi gi
खुबाम नुंगदा थमख्रे हौग्रिबा नुमित खरनिगी ममांगदा गोलाताबी खुलगी हौजिकना रिलीफ कैम्प अमदा लेरिबा मियोय अमना हानदगी गोलाताबी खुलगा नकना ताबा कुकी सिंग मसक खंगनाबनिना करिसु तौरकलोय खंदुना मसागी युम येंगनिंगबदगी चंगलबदा कुकी सिंग अदुना हाटकदबगी तानारखी अदुबो मियोय अदु उचिन नाचिन कुकी सिंग अदगी नाथोरक्तुना थवाई फावबदी हिंगहौकी गोलाताबी खुलदा लेरिबा मियोय अयाम्बा नोंमगी सुरा नोमलगा लौरगा चाजबा मिचमना अयाम्बनी हौजिक था अहुम फाजिलक्लबदा इरांग असि नेमथबा कौबा लेतबना लाकदौरिबा पुंसीदा करी ओइगदौरी अमदी पिकलिबा अंगांगसिंग असिगी पुंसीने करम ओइगदौरी खनबदा ममा मपा ओइबसिंग असुके मतिक वाबा अचौबा पोटलम अमा ओइरे करिगुंबा लेंगाकना सिक्युरिटी मतिक साना पीबीदुना खुल ngakpiduna leirabadi khulda lehoriba yumda changduna hingba ngamgani aduna trabadi khul aduda amuk hanna changba haibasi atopa lambi amata leitre masigi mathakta pikpa chawbagi wana tana wana साजखिबि युम अदु मैना थादोक पिख्रबनिना अमुक नौना युम साबा हाइबसि लेंगा के मतें याउद्रबदि ngमगदब मानद्रे मरमदि हजिक एखुइगिनि हाइबदा करिगुंबा पोसक अमा फावबा लेत्रे थाबुक सुफम नोंफम सुखंद्रे सुपनागी रिलीफ कैम्प असदे लेबना तना लमलाई एससी की हानगी कांग्रेस के एमएलए अचोइबम देवेन हांदुकपिरिबा रिलीफ कैम्प असिदा महांगना अवाटपा अमता लेहेंदना नुंगाइनबुदि थंबिरि अदुबु रिलीफ कैम्प असिदा कयाम कुइना लेबा यागदरिबनो हाइबसि नि वीडियो से यंगबिबगिदमक्ता मयाम पुंगनंगपु अमुका हना थागतचरी अनब अपडेट किदमक्ता नुंसिबिदुन चैनल सबस्क्राइब तौबिरमु थैंक यू सो मच।